Mestibi mi eng tabiri basingbu nomaithem kajalna khurumjari. Hojek nunthilge ba pau pijari. Ning tamlaba India gi machu ahum gi firal ihan hanba oina India gi leimaida Azad Hind Fauks na pahan khiba thoram ningsingduna Marifu Suba Anniversary of Flag Hosting Day gi thoram INA Martyrs Memorial Complex Morangda INA War Museum Kam Library Morang Department of Art and Culture Government of Manipur amadi INA Local Advisory Committee Morang na khusamna senduna ngasi pangthokre thoram duda Manipur University Kanchipur gi Vice Chancellor Professor N Lokendra Singh Art and Culture of Manipur gi Commissioner M Joy Singh IS Retired Lieutenant General L Nistikanta Singh amadi Morang College gi Retired Principal A Sarasandra Sharma na athiba mithungningsin oina saru yaki thoram duda akhang ahai kaya nasu INA linkhatkiba Subhash Chandra Bose na ningtamlaba India oina hotnakiba amadi Manipur gi Morangdagi mahaki tung induna yawkiba athabu singi punsiwari liduna miyam punna taminaki Netaji Subhash Chandra Bose na luchingduna Azad Hind Fauks gi iheu haukiba amadi India ningtamnaba hotnabada thengnakiba lal amadi India gi leimaida ahanba oina Moirangda ningtamlaba India gi ahanba tricolor flag Yungkibagi wari liba photo exhibition amasu pangthoki loinana Netaji Subhash Chandra Bose ki punsiwari amadi Azad Hind Fauks ki wari yawba voucher amasu phongki Professor N Lokendra na phongdokibada India gi freedom movement da atopa freedom fighter kaya su thoklaki adubu mayamdagi khara tongba oina Subhash Chandra Bose na India gi wangmada chatlaga Japanese land mission amadi India macha British army dagi tolaklaga leibasing punsilaga freedom movement sagatki mayam asi punsinaba apunba pangal sagatnaba hotnaki saklon kaya lawba ngamba luchingba asi leirambana INA na India gi freedom movement sagatpada achawa mateng oiki masi aikoi harokliba mirol dasu khanganaba asigumba tharomsi yamna maru oi haiki legiba masi namna hoda moina hadaba moigi पानी में फाइनेंशियल में कंडीशन से सुझाव फसल लगता बा मैं आप बोलो ऐसी ये मेरे का ट्रांसफर ऑफ पावर से दी अनाई मदला तो दिया करते तो दिवनी अगर आईने की बुक में दुना है ना इंडिया की पॉपुलेशन सीधा एंटी ब्रिटिश फिलिंग से रोबोरे है ना हाई वासी मशीन आपको ब्रिटिश अथॉरिटी इन इंग्लैंड एंड इंडिया हम भी तो दिवनी Chahi khudingi leibak asigi tongan ba mafam singda April 13 bu Fire Service Day gi thauram pangthokna bugo Manipur dasu ngasi Manipur Fire Service na sinduna Fire Service Day amadi Fire Service Week ki thauram pangthokre thauram aduda Commissioner Home Gyan Prakash Manipur Fire Service Director L Navachandra hanagi Manipur Fire Service Director N Norian Seniors Finance Officer K.A. Samson amadi Ras Medicity ki Managing Director Hawizam Rajen na maru oiba mioi sing oina saru yaki Manipur Fire Service Director L Navachandra Nahai haukiba financial year lisingani kulumdoi kunmari da Fire Service Department asina maheulang poki thodok chatra kulumdoi mathakta thengnaduna charwakna lupa crore amat chani hufutaru kanbangamki amasung miyoi nipangi punsisu kanbangamki asida sunatana tongan ba government amasung private sector kayagi building haibadi hospital office hotel school industry all depot LPC bottling plant all pump assembly building mall na chingba charwakna chahum kontari ki mathakta fire audit tawduna national building code amasung state fire service act and rules ki guidelines ki matung inna fire protective system install tawhanki amasung charwakna miyoi lising tara chahum humfumari ki mathakta fire safety awareness amasung fire safety drill pangthokuna fire safety gi maramda khanganki masida natana state home department gi achoba matengna nambol amasung loitang khunau fire sub station hanotuna hojik state asigi apunba fire station 18 suhanba ngamle amadi handak chahi gi oina Director General of Fire Service Civil Defense and Home Guard Ministry of Home Affairs Government of India chahi khudingi Fire Service Day ga mari leinana piba award DGFS CDN HGS Disc and Commendation Certificate Pinana bakhalakpada Manipur Fire Service Department ki oinasu bronze category da mioi ani gi ming yawakle makoi sing adudi haibam tomishna maitai senior fireman Mutung Priya Kumar Singh senior fireman ni haiki Tani ko sahi 2024-25 asigasu 15 Finance Commission ki funding makara anu ko fire substation hangum na ba amasung modern firefighting equipment vehicles na sing bakya alay department si matan gusto na department na oina bakkan na gona jari adu hogi so tongan posta
ꯆꯥꯝꯃꯒ ꯍꯨꯝꯗ꯭ꯔꯥꯃꯉꯥ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯣꯁꯦꯁ ꯇꯧꯖꯔꯤ꯫ Scheduled Tribe Demand Committee Manipur STDCM na Maitai-Maitaibu ST list sanhanaba matam sangnadagi tanduna lakpa demandgi saruk ama oina tha asida pangthokadawriba 19 suba Lok Sabha mikhalgi mirepsinga unabagi saruk ama oina ngasistu Inner Manipur Parliamentary Constituency da BJP gi mirep oiliba PS Basanta Kumar taliba demandgi matangda wari sanakre taliba demand asi yamna chumba maram chaba amani haina TS Basanta Kumar na phongdokre ngasi Babupurada leiba TS Basanta Kumar gi quarter da Scheduled Tribe Demand Committee Manipur STGC M na chatharakpa Know Your Candidate campaign gi saruk ama oina unaba amada mahakna hai taliba demand asi saugatli masi maram chaba achumba khongthang amani phongdoki mahakna hai karigumba lamdam asigi miyamna mikhal asida Ayhapu Inner Manipur Parliamentary Constituency gi mihut ama oina khambirabadi taliba demand asi phangba ngamnaba thakta hotnagani hairiba issue asi aruba policy ama matter ama oibana cheksin na khanba ama mathau tai Maitai na ST listed chanbada lamdam asida leminariba indigenous furup ki marakta nungsi chanana leminabada achoba mateng amasu oigadawribani amadi apunba Manipur ama oigani loinana paliba BJP na luchingba lengak asinasu hiram asigi matangda lumna lawbaga loinana kopna yengsili phongdoki one feeling that the hojik laiba world na progress tawise and sida the laiba youth sing the laiba nungsiza icha sing the mahiroi sing what the future se open assure to se hai ta ko ki sigi ST demands se fulfill to na choba the step mo ni kontha mo ni na terms again fully I sigi demands back to say aduga aina once as an MP were not in the like central leaders in the BJP na Sweden of in central absolute majority thumping majority the fire matanda honorable prime minister third term pasal matunda koisu ultimately ama mathakta ona jagani sigi demands fulfill to ona the issue ona jagani and Lok Sabha election gi mangmoina na Imphal West District Police na lakhalakpa checking thawrang gi manung chana district asege pasoi police station na konba Sajirok area da chathakhiba thiba humba amada tongan ba khuchukulai kaya phagatkre akaknaba paw ama fangbadagi ngarang numidang wairam pung 5:30 romdagi hauduna chathakhiba thiba humba gi thabak adu Imphal West gi SP KSS Sibakantagi mieng makhada SDPO Imphal West amadi Patsoi Police Station gi OC KA Sunil Kumar na luchingba Imphal West Police amadi 59GR gi apunba team amana chathakibani thiba humba aduda numidang pung 8:30 taba matamda Kangpopi district ki area singa tainana leiba Sajiro ki canal gi culvert amagi manatagi tongan ba khuchukulai kaya adu phagatpangam khibani phagatlaba potlam singi manungda Mark 4 gi stand gun ama 9mm pistol ama pampit ahum IED mari hand grenade ani amadi kapa yariba nomai maru 58 yauri Pagatlaba potlam sing adu pawmi singi mamangda utlaba matung makhataba legal action lakhatnaba Patsoi Police Station da sinakre Imphal West District ki manung chanba singda kadangban koktruk jirangi mafam singda khutlai matik chana paiba kukimiten sing na ngarang numidang pung 7:35 tabada bom amadi nomai yauna akan mamawda landarakre amadi khungakpa singnasu kuthanduna nakan anida ngaha khuthoknaki Nomai kapna bagi thaudok aduda nakal animaki maikaida asok apan thoki bagi paudi lekide hairi Amaromda Manipurda hojik thokliba irang asi santi khara lakle haina ringai chairak asida Manipur district ke tongan Bisnupur district ke tongan ba mafam anida bom amadi nomai rang kaya kukimneten singna kapsilakre hariba thaudok asi ningthau khongkha khunau amadi tinungai anigi maningda leiriba chingfai dagi kukimneten singna ningdang wairam pung 5:30 Dagi tarukom tabada nomai round 10 rom kaptharaki adugi makha tarakpada pung 8:10 rom chatpada bom ani kaptharaki loinana tera khongsangbe amadre tongraubi khulmaningda laiba mongkatta numidang pung 8 khare helakpada nomai round 3 kaptharaki kuki meten singna nomai amadi bom kaptharaki ba thodok aduda asok apandi yaukide Kangleipa Communist Party KCP gi
निफुमरी सुबा मपो कुमोना लाकपदा पार्टी एससीगी पोलिबिरो स्टैंडिंग कमिटी केसीपी की चेयरमैन इबुंगो nganngomna kangleipa ki miyamda yaifa paujat pirakpaga loinana tampaki tongan tongan ba mafam singda kumon palan thoram pangthoknakre pangthokkiba mapo kumon ge saru ama oina ngarang Bisnupur district ki mafam amada pangthokpa achamba thoram amada party SC spokesman na chairman ibungo nganngomna miyamda piba paujat pathokladuna ngasi thokliba kanglup ki lan asi Delhi dagi sanaraga thamba masagi oijaba khakta khanjaraga rajniti tauba nuchingba kharagi matam kuirabadagi chatharakkiba thorom thoksil singi khudong chawa lauduna kukizo community gi narco terrorist group singna hawakkiba lan amani ngasi mitai maitai singbu kukizo narco terrorist singna nekpa intellectual amadi journalist kharana yamna phattaba mawongda social media da lakli hariba ekhoigi izati gi sandokiba masung sandorokliba inform yaudaba propaganda sing asi mapung phana mayoknaba haibasi aikhoi pumnamangna amata oina hotna minaraga oigani thongna leba KCP gi congress sing na ngasi phawba maitai gi asengba Reklam chat kaina chakhiba leite natraga khotlai paisadaba kukizo community amata da target tawkhibasu leite adubu mioiba khunai yeknaba oriba kukizo narco terrorist group singbo kanglei paktagi mapung phana muthatriba phawba KCP na makhoi gi mayokta angamba tawkhigani haiki Haiba senfam aduna korobargi mingda Kangleipaki misam praja singdagi nafu sapuda Tongali asigumba syndicate singda KCP na putharakpa matamda Leibak miyamna irang sogatpiganu amasung haiba prajagi ichupliba syndicate singdubu Kangleipakdagi marufangna muthatnaba hotnaba matamda KCP bu mateng tawbigu haina mangjongnana haijari aroibada Look asibu makal kuding maki support pibiduna lakpiriba Kangleipaki prajasingda lukki mahut sinjaraga sar chairman na nulungna apenba nungaiba phongdorakli Manipur da thokpa thodo wathok singda yunfam oiba NSM Art Studio na puthokpa Naraibak thikrida ko iman na hakse haina mingthonba music video album ama haunabi matung inna kwa kaithal thoksom lekai da leiba BB Imphal TV studio da phongkre ngase phongkiba isai adu huyen lanpawi editor maibam tanarvis gi mayekta hemchan ningthaujamna direction pibaga loinana seksakpasu mahak masamak ni hari isai phongbagi tharom adu da kai samthong SC ward number 12 ki cooperator posangbam Premila amadi Senior Actors Guild President Takhelnabom Lokendra na mithung lensin oina saru yaki Thorom aduga mari lenina Lokendra hai Naraibak thikrida ko iman hak se hariba isai asi lamdam asida hana puthokhiba isai singdagi tonganba mawong amani isai asi taruba mipum khudingmakna iramdam asibu nungsiba amadi lamdam asi kari phibamda leiri haiba amuka henna mayek sengna khangba ngamgani loinana isai adubu iriba aibabu su thagapa phongdokhi Hawalakliba mahiroi singda civic sense asi adumak watuna lei school gi coaching class singda civic class ama hapa mathau tai haina RK Fortune Developers Private Limited ki managing director RK Ramesona phongdokre wafama sing asi airport mamang konjang lei kaida leiba Edu Truth Learning Solutions da Edu Truth Learning Solutions Private Limited na senduna NET 2023 da mai parak laba mioi singbo taramna opa amadi second state level maths and science Olympic 2024 da makok mathang takraba mahiroi singda mana mathum yinthokpagi thawamga mari lenana phongdokhibani tharom adu da joint secretary Home Manipur gi Dr. Mayeng Bambito Water Resource Department ki additional chief engineer K Kiran Edu Truth Learning Solution Private Limited ki managing director Emapokpa Manimohon su saruk yaki tharom aduga mari lenana RK Ramesona hai khunai asi karamba mawongda kari maikaida mahiroi singna chatli haibagi chawaba wahang ama lakli coaching center kaya ama lengkhatuna takpi tambiri adubu Manipur gi phibamdi nongma nomagi adumak sochilakpana mahiroi singna wakhal tabadi adumak watli mahiroi singda civic sense watpa adumak thengnari rule of law amada leitre masagi aningba apambata tawnari isana isagi thabakta thamoi singna pangthokpa lamdam asigi khanba ama changi tangai fadana school amadi coaching center singda civic class ama hapa mathau tai thabak ama tawbada sel khaki khallaga thabak tawbagi wakhal thadokadabani isana oriba sinphamda karigidama oribano kari wakhalondagi haiba kupna khallaga ithau pangthokpa mathau tai haiba wafam phongdokhi nangi safety ki damda bike thoragadi scooty thoragadi helmet posu ko ningmi adu phara kana police paisa saamne na koina thalli koi society koi people ana koi prasa sinsi miyam sinsi damai na koi civil stance adu mati wa na galai
ꯑꯩꯈꯣꯏꯅ ꯑꯁꯤ ꯇꯧꯅꯤꯡꯕꯅ ꯇꯧꯕ ꯀꯔꯝꯕ ꯃꯔꯝꯗ ꯀꯔꯤ ꯇꯧꯒꯅꯤ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯒꯅꯤ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ